ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯄꯦꯆꯤ ꯈꯨꯟꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯔꯥꯙꯦ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯑꯃꯗꯤ ꯃꯅꯥꯗ ꯌꯥꯟꯕ ꯁꯅꯥ ꯊꯠꯇꯨꯅ ꯄꯨꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄꯦꯆꯤ ꯈꯨꯟꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ All Yaripok United Clubs Organization (AYUCO), Petty Youth Development Club (PYDC), Nongpok Sayang Apunba Luf (NSAL), 𝐾 Ideal Progressive Committee, 𝐾 Yari Club, Social Economic and Development Organization (Pechi Meirapaibi) amasung Yaripok Maikegi Meirapaibi Club sing yauna ngasi ayuk Pechi da leiba PYDC gi lampakta pangthokiba miyamgi mifam aduda wa ngangkiba singna Kaisam Radhe Devi gi mihat adubu yamna kana yaningdaba wafam sing fongdoknaki loinana JAC ama semba yauna wakat cherol ama Chief Minister da pisinba haina waref kaya suloki mifam adu loiraba matungda miyam adu Yaripok Police Station da laktuna SDPO Yaripok MD Riyasa OC Yaripok PS MD Riyazuddin yauna JAC amadi Club Meirapaibi singi mihut khara khangatuna Police Station manungda wari sanaki tungda SDC Headquarter Thawbal Amarjit Singh su District Administration gi mahut sinduna Yaripok Police Station da laktuna sarugyaki Chief Minister da pisingadaba wakat cherol memorandum adu JAC gi maikaidagi SDC Amarjit ki khudangda khutsinaki wakat cherol pisillaba matungda Yaripok Police Station gi gate da JAC gi convener Devi Gaura Pechi mayumna fongdorakibada Kaisam Radhe Devi mihat kamari lenena ngasi tongan ba sing club sing Meirapaibi loop sing yauna miyamgi oiba mifam ama pangthoktuna JAC against brutal killing of Kaisam Radhe Devi of Yaripok Pechi kauba ama sembaga loinena waref kaya lore haki waref sing adudi Radhe Devi mihata chenaba miyo sing ngarang January 9 dagi paraga manipur lengana numit mangani gi manungda puthokadabani Chenaba mihat sing puthok tri fob asiba haksang lodaba numit mangari gi manungda mihat pa puthok trabadi tang 12 dagi manipur da lariba CSO singa loina duna akan ba khongjang sing changsin ba haiba waref sing ni haike Garangi Pechi the Toki Yamanoi Toga Mari Lenana, Pagasi, JC Ama, JC Aduki Mamindi, brute killing of Sirimati Kaisam, Radhe Devi of Yaripok Pechi, Ariba JC Asiga, Miam Gapuna, Amato in a Warep Lomina Zaki, Warep Singadudi, Sirimati Kaisam, Radhe Devi, Mihatpasi, Lumit, Mangani Gimanunda, Panviri Sarkana, Kanami and Sangviraga, the two matam the Putopiga Davani, Loina, Mihatpasi, Putokti Pavodi, Asib Haksang Luxeroi, Makatana, Pijari. Numit asida panbiriba sarkar asina akan miyang sangbiraktragadi koigi semjariba JAC asina manipur da lariba CSO mayam organization mayam asigi mateng lokjaraga akan ba khongjang changsinjagani haibasi asigi oina JAC asina kan ba ware tajagi